Hairang Lairang Channel na mayamgidamakta pujarakliba atopa leibaki phunga wari mingdi mingni. Takshyashilagi Santigi Ashramda Guru Bhadraji manakta saurakpa mahiroi samngarom lairik tamlami. Mayamsigi manungda masa panba kauba mahiroi nupa macha ama mahakka taminaba mahiroi mayam pumnamaktagi khwaidagi lairik hai. Masino oibasu yai haibadi mangonda kalakpadagi ngaihak laitana makhoidau thitkhai laknabi. Sabanba nangi nasadudi kadaida lei amukta payu yengidana. Mayam changduna mana thoaba mangonda laknabiba asida mahak matomta haifam tawfam khangdana makhoidaudu bri thitlami. Mahak mathantagi mingda kanna sauninglakhi. Sauningba asina maram oiraga mahaki gurujigi manakta lai. Hai masa panba nangbu kaplibrani. Namit pumchot chotliduna. Guruji aigi aihaki mingsi yamna tukuchari. Nasagi mingbu nasana tukucharaba. Kariginone masa panba nang na hairibasibu. Asengmani Guruji aigi mingsi onthokpiro. Masi khaktangi khurumjaba lakcharibani. Ibungo masa panba nangbu ming onthokninglabrani. Ahoi Guruji. Phare ai nangi naming sungsoi soidanamaki onthokpige adumnadi oiraga yanaba amadi thambatai. Nanaina ikok thonna soidanamaki ngakchagani aigi ming asi khaktang onthokpiyu. Madu oiba tarabadi hauzik nang laibak koina chatluba tabani. Nahakna laibak sin thungna koiraba matung aigi nakta amuk halakpa matamdo adudane aina nahaki ming soidanamaki onthokpigani. Gurujibu yamna thagachari. Ai soidanamaki yathang hiktokcharoi ngakpa chacharagi. Wahai asi haibaga loinana masa panbana guru khong sokna khurumlaga mai paksage thaunijaraga leibak koiba thoklakhi. Masa panba wakhalgi thaumai musi laining sangdagi mapan thoklai. Mahakna pamlibadi hauzik khudak asida onba pambani. Taubadapu Gurujina leibak koiru kokthongna biraklabanina pukning wai. Hauzik mahak leibak koiruba natana mahaki ming onba yaroidori awabani. Mahak achauba wakhal amaga loinana achauba labuk lamhang khungang phauduna lakpada saramada yaurai. Mahakna sar hek yaurakpaga mi asiba ama kuda haplaga mi marina lengthongnaduna pui aduga masigi tungda mi mayam ama kapna matung inarakli. Yamba siribasibu kanano mi asuk yamna tung inaraklibasibu masa panbana mi amada hangi. Inaw siriba mi asigi ming sinaidaba kawi. Sinaidaba ming kauragabu mahak siraba. Hairibasibu sinaidabasu karigumbada sibra. Masi chumdabani. Sinaidaba haibadudi kaidaunungda sipam thoktabani. Masa panbana mahaki wafamdu amukka kanchanna hairami. Inaw ibungo sinaidaba ming tholagabu mi adu karigumbada sidana adum leibra. Ming haibasidi suknadagi mi adu masak khangnanaba thonbani. Tasengna makidi ming adugi wahantoki mamina mi aduda taba nate asiba ming tholagabu hekta mi sibra. Hauzik masa panba wakhal khara di lakpa haure. Adum oinamak nakhai sengnadi taba ngamdri. Masa panba mafam asi thadoklamlaga atopa lamdam amada yaurai. Mafam asida mahakna hek thunglabaga kanagumba nupi yamana nupi macha amagi managanda saina phuba urami. Nupi asigi makhongda nupi macha asi turaga o khongna kapladuna haijarami. Aibu ngakpiyu ai hayengkhai lanjararoi. Nupi macha asina hanna haijarabasu nupi asina phubadi leplamde. Masa panba nupi macha asigi matau yengba ngamlamde. Mahak khangba wai. Mahakna nupi asigi manakta changlaktuna hairei. Ibemabo adomna nupi macha asibu karigi asuk thina phubiri. Aroibada masigi maral karino. Masi aigi minai nubini. Mangonda aina sel taluna bagi thakibani. Aduga mahakna makhut hangna halaklibani. Masa panbana sanagi sel nama puthokuna
ꯅꯨꯄꯤꯗ ꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯌꯥꯔꯦꯀꯣ, ꯑꯗꯣꯝ ꯍꯔꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯇꯣꯜꯂꯕꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯍꯌꯦꯡꯗꯒꯤ ꯃꯍꯥꯛ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯇꯧꯖꯔꯒꯅꯤ꯫ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ꯫" ꯃꯁꯥ ꯄꯥꯟꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯉꯤ, "ꯏꯌꯥꯝꯕ, ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" "ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯡꯁꯨ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯝꯃꯤ, ꯑꯁꯨꯛ ꯊꯤꯅ ꯂꯥꯏꯔꯕꯤ ꯑꯁꯤꯕꯨ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯡ ꯂꯟꯆꯦꯟꯕꯤ ꯀꯧꯏ꯫ "ꯀꯔꯤ ꯍꯥꯏꯕ?" ꯃꯁꯥ ꯄꯥꯟꯕ ꯃꯌꯥ ꯎꯝꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯤꯡ ꯂꯟꯆꯦꯟꯕꯤ ꯀꯧꯔꯒ ꯄꯥꯏꯅ ꯇꯠꯄꯤ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯕ꯫ ꯏꯅꯥꯎ, ꯅꯪꯁꯤꯕꯨ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯃꯥꯜꯂꯦꯕꯣ꯫ "ꯅꯠꯇꯦ ꯏꯅꯥꯎ, ꯅꯪꯕꯨ ꯃꯤꯡꯗꯕꯨ ꯀꯔꯤ ꯌꯥꯎꯒꯗꯒꯦ? ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯤꯡ ꯏꯅꯥꯛ ꯈꯨꯟꯕ ꯊꯣꯜꯂꯒꯕꯨ ꯁꯦꯟ ꯄꯥꯏꯕ ꯌꯥꯕ ꯍꯧꯅꯗꯦ꯫ ꯃꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯤꯡꯅ ꯊꯋꯥꯏꯒꯤ ꯂꯥꯏꯕꯛ ꯑꯣꯜꯂꯒꯗ꯭ꯔꯥ? ꯃꯉꯥꯜ ꯃꯤꯡ ꯊꯣꯜꯂꯒ ꯃꯃꯤꯠ ꯇꯥꯡꯕ ꯎꯒꯗꯕ ꯅꯠꯇꯦ꯫ "ꯅꯠꯇꯦ ꯅꯠꯇꯦ, ꯃꯁꯤ ꯑꯩꯒꯤ ꯑꯀꯥꯎꯕꯅꯤ꯫ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯤꯡ ꯃꯁꯥ ꯄꯥꯟꯕ ꯀꯧꯏ, ꯑꯗꯨ ꯑꯩꯒꯤ ꯃꯁꯥ ꯄꯥꯟꯕ꯭ꯔꯥ? ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯃꯤ ꯑꯗꯨꯒꯤ ꯃꯁꯛ ꯈꯪꯅꯅꯕ ꯊꯣꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯥꯟꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯛꯇꯨꯅ ꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯀꯤꯕ ꯐꯪꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯦꯜ ꯂꯝꯃꯨꯡꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯪꯐꯝ ꯈꯪꯗꯕꯗꯒꯤ ꯎꯈꯣꯡ ꯑꯃꯗ ꯐꯝꯂꯒ ꯃꯤ ꯂꯥꯛꯄ ꯉꯥꯏ, ꯃꯔꯝꯗꯤ ꯇꯛꯁꯤꯂꯥ ꯀꯗꯣꯝꯗ ꯆꯠꯀꯗꯕꯒꯦ ꯍꯪꯅꯕꯒꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯕꯦꯜꯗ ꯃꯤ ꯑꯃꯈꯛ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯎꯔꯛꯏ꯫ ꯃꯤ ꯂꯥꯛꯄ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯈꯪꯆꯥꯎ ꯆꯥꯎꯈꯠꯂꯤ, ꯃꯔꯝꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯪꯂꯒ ꯂꯝꯕꯦꯜ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯅꯤ꯫ ꯃꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯃꯤꯗꯨꯗ ꯀꯧꯏ, "ꯍꯣ ꯏꯌꯥꯝꯕ, ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ, ꯏꯌꯥꯝꯕꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ?" "ꯏꯌꯥꯝꯕ, ꯑꯩ ꯇꯛꯁꯤꯂꯥ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤꯅꯣ ꯑꯃꯗꯒꯤ ꯂꯝꯕꯦꯜ ꯂꯝꯃꯨꯛꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣꯝ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯈꯛꯇ ꯄꯥꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯂꯥꯎ, ꯆꯠꯂꯁꯤ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯑꯁꯦꯡꯕꯅꯤ, ꯑꯩꯁꯨ ꯂꯝꯕꯦꯜ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯃꯤꯅ ꯑꯩꯉꯣꯟꯗꯁꯨ ꯍꯧꯖꯤꯛꯇ ꯇꯥꯛꯄꯤꯔꯛꯄꯅꯤ꯫" ꯃꯁꯥ ꯄꯥꯟꯕ ꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯧꯖꯤꯛꯇꯤ ꯅꯦꯅꯥ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯛꯁꯤꯂꯥ ꯌꯧꯔꯒ ꯒꯨꯔꯨꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯈꯨꯔꯨꯝꯅꯤꯡꯕ ꯄꯣꯛꯂꯛꯈꯤ꯫ ꯆꯠꯅ ꯆꯠꯅ ꯈꯜꯂꯛꯏ, ꯆꯠꯃꯤꯟꯅꯔꯒꯕꯨ ꯀꯔꯤꯒꯤ ꯃꯤꯡ ꯈꯪꯂꯣꯏꯗꯕꯒꯦ? "ꯀꯔꯤ ꯃꯤꯡ ꯀꯧꯒꯦ?" ꯏꯌꯥꯝꯕꯕꯨ ꯍꯪꯂꯛꯏ꯫ "ꯏꯅꯥꯎ, ꯑꯩꯒꯤ ꯃꯤꯡ ꯂꯝꯕꯦꯜ ꯇꯥꯛꯄ ꯀꯧꯏ꯫ "ꯑꯗꯣꯝꯒꯤ ꯃꯤꯡ ꯂꯝꯕꯦꯜ ꯇꯥꯛꯄ ꯀꯧꯔꯒꯕꯨ ꯑꯃꯨꯛ ꯂꯝꯕꯦꯜ ꯂꯝꯃꯨꯛꯅꯔꯤ꯫ "ꯏꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯤꯗꯤ ꯂꯥꯏꯃꯁꯨ ꯄꯪꯂꯤꯗ꯫ ꯃꯤꯡ ꯂꯝꯕꯦꯜ ꯇꯥꯛꯄ ꯀꯧꯔꯒꯕꯨ ꯂꯝꯕꯦꯜ ꯈꯣꯠꯄ ꯍꯦꯛꯇ ꯈꯪꯂꯒꯗ꯭ꯔꯥꯅꯦ? "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯃꯤꯡ ꯍꯥꯏꯕꯁꯤꯗꯤ ꯃꯤꯗꯨꯒꯤ ꯃꯁꯛ ꯈꯪꯅꯕꯒꯤ ꯈꯛꯇ ꯊꯣꯟꯕꯅꯤꯅꯦ꯫ ꯅꯣꯡꯁꯥ ꯃꯤꯡ ꯊꯣꯜꯂꯒꯕꯨ ꯃꯤꯗꯨ ꯅꯣꯡꯁꯥ ꯑꯣꯏꯒꯗ꯭ꯔꯥ?" ꯃꯁꯥ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯂꯥꯜꯂꯤꯕꯁꯤ ꯑꯩꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯡ ꯑꯣꯜꯂꯔꯣꯏ꯫ ꯄꯨꯛꯅꯤꯡꯗ ꯆꯞ ꯂꯦꯞꯈꯤ꯫ ꯃꯍꯥꯛ ꯇꯛꯁꯤꯂꯥ ꯌꯧꯔꯒ ꯒꯨꯔꯨꯒꯤ ꯃꯈꯣꯡ ꯇꯨꯔꯒ ꯍꯥꯏꯖꯔꯛꯏ, "ꯒꯨꯔꯨꯖꯤ, ꯑꯗꯣꯝ ꯆꯨꯝꯂꯦ꯫ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯁꯨ ꯈꯪꯕ ꯉꯝꯖꯔꯦ꯫ ꯃꯤꯡꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ, ꯃꯤꯁꯛ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯅꯤ꯫ ꯂꯥꯏꯕꯛ ꯐꯕ ꯃꯤꯡ ꯊꯣꯜꯂꯒ ꯂꯥꯏꯕꯛ ꯐꯒꯗꯕ ꯅꯠꯇꯦ꯫ ꯂꯝꯌꯥꯟꯕ ꯊꯣꯜꯂꯒ ꯂꯝꯕꯦꯜ ꯄꯨꯝꯅꯃꯛ ꯈꯪꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯆꯨꯝꯕꯗꯨ ꯃꯁꯛ ꯈꯪꯂꯒ ꯍꯜꯂꯛꯂꯦ꯫ ꯃꯁꯥ ꯄꯥꯟꯕ, ꯆꯠꯂꯨ, ꯆꯠꯂꯒ ꯅꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯌꯥꯟꯅꯕ ꯍꯣꯠꯅꯔꯨ꯫ ꯃꯤꯡꯒꯤ ꯃꯇꯨꯡ ꯏꯟꯒꯗꯕ ꯅꯠꯇꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫